ꯑꯩꯈꯣꯏꯒꯤ ꯔꯤꯖꯔꯚ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯗ ꯖꯔꯃꯟ ꯔꯣꯗ ꯇꯥꯏꯒꯔ ꯔꯣꯗꯀꯤ ꯏꯁꯨ ꯂꯩꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯑꯃꯨꯛ ꯏꯝꯐꯥꯜ ꯏꯁꯀꯤ ꯎꯌꯣꯛ ꯆꯤꯡꯗ ꯑꯃꯨꯛ ꯂꯝꯕꯤ ꯁꯦꯝꯖꯤꯜꯂꯛꯄꯒꯤ ꯁꯤꯒꯨꯝꯕ ꯑꯃ ꯂꯥꯛꯄꯁꯦ ꯑꯣꯖꯥ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯣꯖꯥ ꯃꯁꯤ ꯀꯔꯥꯏꯗ ꯀꯔꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯕꯨꯗꯤ ꯂꯩ ꯑꯣꯖꯥ ꯃꯁꯤ ꯀꯔꯥꯏꯗ ꯀꯔꯤ ꯂꯨꯞ ꯍꯣꯜꯁ ꯂꯩꯕ ꯂꯩꯉꯥꯛꯀꯤ ꯀꯔꯤ ꯑꯍꯣꯕ ꯂꯩꯕꯗꯒꯤ ꯑꯁꯨꯃꯥꯏꯅ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛꯁꯤ ꯃꯈꯥ ꯇꯥꯅ ꯁꯨꯃꯛ ꯅꯤꯌꯣꯝꯒꯤ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯆꯠꯊꯔꯛꯄꯁꯦ ꯑꯣꯖꯥ ꯃꯁꯤ ꯀꯔꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯃꯇꯪ ꯊꯝꯕꯤꯌꯨ ꯃꯁꯤ ꯌꯥꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯅꯤ ꯂꯩꯔꯤꯁꯤ ꯒꯕꯔꯅꯔꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯁꯤꯒꯤ ꯒꯕꯔꯟꯃꯦꯟꯠꯁꯤꯒꯤ ꯃꯀꯣꯛ ꯑꯃ ꯑꯣꯏꯅ ꯃꯥꯅ ꯍꯧꯖꯤꯛꯁꯤ ꯆꯂꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯈꯣꯏꯅ ꯌꯥꯔꯤꯕꯃꯈꯩ ꯗꯣꯃꯤꯅꯦꯠ ꯇꯧꯅꯅꯕ ꯃꯈꯣꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯃꯈꯣꯏꯒꯤ ꯂꯣꯖꯤꯁꯇꯤꯛ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯝꯕꯒꯤ ꯃꯌꯥꯝ ꯑꯃ ꯀꯥꯟꯅꯕ ꯕꯦꯅꯤꯐꯤꯠ ꯃꯌꯥꯝ ꯑꯃ ꯐꯪꯅꯅꯕ ꯃꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇ ꯈꯨꯟꯗꯥꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯈꯨꯟ ꯂꯩꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯀꯩꯅꯣꯗ ꯃꯤꯌꯥꯝꯗ ꯌꯥꯝꯅ ꯑꯆꯧꯕ ꯑꯀꯤꯕ ꯑꯃ ꯄꯣꯛꯍꯟꯕꯁꯦ ꯃꯁꯤ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ ꯑꯗꯣ ꯃꯁꯤꯗ ꯒꯕꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯍꯧꯖꯤꯛꯄꯨꯗꯤ ꯍꯣꯏ ꯄꯤꯌꯥꯔꯅꯤ ꯑꯗꯣ ꯃꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯁꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯃꯈꯣꯏ ꯃꯌꯥꯝꯁꯦ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯞ ꯆꯥꯕ ꯃꯇꯝ ꯆꯥꯅ ꯀꯟꯀ꯭ꯔꯤꯠ ꯑꯦꯛꯁꯟ ꯂꯧꯈꯠꯇꯅ ꯑꯗꯨꯝꯕꯗꯨ ꯇꯧꯍꯟꯗꯅꯕ ꯍꯣꯠꯅꯕꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯁꯨꯡꯎ ꯎꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯁꯤ ꯀꯩꯗꯧꯕꯒꯤ ꯇꯧꯗ꯭ꯔꯤꯕꯅꯣ ꯃꯈꯣꯏꯅ ꯑꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯃꯗ ꯑꯀꯤꯕ ꯄꯤꯕ ꯑꯗꯒꯤ ꯐꯨꯔꯨꯞ ꯑꯃꯒꯤ ꯂꯥꯏꯐꯇ ꯀꯔꯤ ꯍꯥꯏꯅꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯀꯤꯕ ꯄꯤꯕ ꯑꯄꯟꯕ ꯄꯤꯒꯗꯧꯕ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤ ꯁꯦꯝꯖꯤꯜꯂꯛꯄ ꯈꯣꯠꯆꯜꯂꯛꯄ ꯃꯌꯥꯝꯁꯦ ꯃꯁꯤ ꯊꯤꯡꯅꯕ ꯍꯣꯠꯅꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤꯃꯛ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯪꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯉꯔꯥꯡꯁꯨ ꯈꯣꯡꯆꯠ ꯑꯃ ꯆꯠꯇꯅ ꯎꯌꯣꯛ ꯆꯤꯡꯗ ꯑꯩꯈꯣꯏꯒꯤ ꯔꯤꯖꯔꯚ ꯐꯣꯔꯦꯁꯀꯤ ꯃꯐꯝꯅꯤ ꯍꯥꯏ ꯃꯐꯝꯗꯨꯗ ꯃꯈꯣꯏꯅ ꯂꯝꯕꯤ ꯁꯦꯝꯖꯤꯟꯕ ꯍꯥꯏꯕꯁꯤ ꯎꯁꯤꯡꯗꯨ ꯃꯌꯥꯝ ꯑꯃ ꯌꯥꯟꯊꯠꯂꯝꯒꯅꯤ ꯌꯥꯟꯊꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯝꯕꯤꯗꯨ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯅꯕ ꯃꯈꯣꯏꯒꯤ ꯀꯅꯦꯛꯇꯤꯕꯤꯇꯤꯗ ꯍꯦꯟꯅ ꯐꯅꯅꯕ ꯈꯨꯠꯂꯥꯏ ꯄꯨꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯄꯥꯟꯗꯝꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯁꯤꯒꯤ ꯐꯨꯔꯨꯞ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯨꯔꯨꯞꯀ ꯂꯥꯟ ꯇꯧꯅꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯃꯨꯚꯃꯦꯟꯠ ꯅꯨꯡꯉꯥꯏꯅꯅꯕ ꯃꯗꯩꯗ ꯊꯨꯅꯅꯕ ꯑꯗꯒꯤ ꯃꯈꯣꯏ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯅꯕ ꯑꯗꯒꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯗ ꯄꯥꯟꯗꯝ ꯊꯝꯃꯒ ꯁꯦꯝꯒꯦꯅ ꯈꯟꯕ ꯑꯗꯨꯒꯤ ꯀꯩꯅꯣꯅꯦ ꯂꯝꯕꯤ ꯃꯑꯣꯡꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯈꯨꯟꯖꯥꯁꯤꯡꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯀꯔꯤꯗ ꯅꯨꯡꯉꯥꯏꯇꯕ ꯃꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯗ ꯁꯣꯛꯊꯍꯜꯂꯤꯕꯗꯨ ꯐꯒꯠꯅꯅꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯃꯣꯏ ꯃꯁꯥꯅ ꯄꯨꯊꯣꯛꯆꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯄ꯭ꯔꯣꯗꯛꯁꯤꯡꯗꯨ ट्रांसपोर्ट तौर मार्केट थून योहनब खोनब सेमबनी का हाइबकी लंबी अदुगी वफम सुना नतब हाइतारे मोय लान की वखलदा अदुम खल्लगा लंबी सेमगी मौंगसे सुम तौबा अदुगी पोटो एजेंडा दु अखोगी कनो सिंगनसु उबनिना अदुगी समता नसाइकी फॉर रिजर्व फॉरेस्ट ना अखोगी मणिपुर गवर्नमेंट के मखादा सही कया की ममांगदगी योक्तना खोतना अखोइना मसिक मजे प्रिजर्व तौना थमीबा अदुम्बा रिजर्व फॉरेस्ट दुबो मधु मखोय एनक्रॉस तौरगा मखोय लंबी सेमजलपा हाबसे मसी यामुन थोक्ते हाबसी लेबनिना अखोय मियाम दिनासु कनो तौबनि हाइतारे प्रोटेस्ट तौरपने अना असमाइना मखोयना प्रोटेस्ट तौरइसी अखोयना सम ताजबदा गवर्नर मसामंतदसु मेमोरेंडम पीग्रे हाई चीफ सेक्रेटरीदसु मेमोरेंडम पीग्रे हाई अद इवन डिस्ट्रिक्ट एडमिनिस्ट्रेशन अखोय डीसी दसु कनो मेमोरेंडम पीदना असिगी थबकसे तहनगनु थिंगबियु सिदैदा रिजर्व फॉरेस्ट मखोयना एनक्रॉस तौरका लमी सेमजल इसे मसि तहनबिगनु ना हाइबसी फजना मखोयना रिप्रेजेंटेशन कयाम पीदना हाइजखरबनि हाय अदुमक्तदा सिगी डिस्ट्रिक्ट एडमिनिस्ट्रेशन से तौदबा अदकी अखोयगी गवर्नमेंट की मागी गवर्नर की लेवल दगिसु करीमता हायरतब तौरतबसे मसी अखोयदिसु अंगपो नि हायतारे अदो थिंगे हारकति कैदबि ngमोइदुनो हजितसु हे ना हाबिरिदुनि अखोयगी सौजिं मणिपुरदा लेरिबा मखोयना डिप्लॉय तौदना थमिबा सेंट्रल पैरामिलिटरी फोर्सिंग अमसुं आर्मी यामग्रबो मसिंगनेबो मसीदी पूरा कर हनी अखोयगी कनो का गिमलोनब लेबा अमग लान तौनबदबौता अखोयगी ngakthopa yananabagi adumbagi strength लेरबा अदुंबा सिक्योरिटी फोर्स की मसिंग ओइरबनेबा अदु
ꯑꯗꯨꯃꯛꯇꯗ ꯃꯈꯣꯏꯅ ꯀꯔꯤꯝꯇ ꯊꯤꯡꯗꯦ ꯀꯔꯤꯝꯇ ꯇꯧꯗꯦ ꯑꯗ ꯒꯕꯔꯅꯔꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯑꯗꯨ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯍꯥꯏ ꯔꯦꯡꯀꯤꯡ ꯑꯣꯐꯤꯁꯤꯌꯦꯜ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯀꯃꯤꯁꯅꯔ ꯂꯩꯔꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯩꯔꯤ ꯑꯗꯒꯤ ꯆꯤꯐ ꯀꯟꯖꯔꯕꯦꯇꯔ ꯑꯗꯨ ꯑꯗꯥ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯅꯗꯤ ꯌꯦꯡꯉꯒ ꯁꯨꯝ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤꯗ ꯑꯗ ꯐꯣꯔꯦꯁꯠꯁꯤ ꯑꯩꯈꯣꯏꯒꯤ ꯉꯥꯛ ꯀꯔꯤ ꯍꯥꯏꯅꯤ ꯐꯣꯔꯦꯁꯠ ꯉꯥꯛꯇꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯐꯣꯔꯦꯁꯠꯁꯤ ꯀꯣꯛꯊꯣꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯅ ꯉꯁꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯇꯧꯗꯅ ꯃꯅꯤꯄꯨꯔꯗ ꯏꯁꯤꯡ ꯏꯆꯥꯎꯒꯁꯤꯅ ꯆꯍꯤ ꯑꯃꯗ 3ꯔꯛ 4ꯔꯛ ꯊꯣꯛꯂꯛꯂꯤꯕ ꯁꯤꯒꯤ ꯋꯥꯐꯝ ꯃꯌꯥꯝꯁꯤ ꯂꯩꯅ ꯁꯤꯒꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯀꯣꯛ ꯊꯣꯡꯅ ꯄꯥꯏꯕꯤꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯨꯅ ꯀꯔꯤ ꯇꯧꯔꯒ ꯌꯦꯡꯉ ꯂꯩꯕꯅꯣ ꯁꯤꯅꯤꯗ ꯑꯁꯤꯗꯩꯁꯤꯗ ꯐꯣꯔꯦꯁꯠꯇ ꯑꯩꯈꯣꯏ ꯔꯤꯖꯔꯚ ꯐꯣꯔꯦꯁꯠꯇ ꯎ ꯀꯛꯊꯠꯄ ꯍꯧꯔꯦ ꯂꯝꯕꯤ ꯁꯦꯝꯃꯦ ꯑꯦꯟꯀ꯭ꯔꯣꯁ ꯇꯧꯔꯦ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯅ ꯒꯚꯔꯅꯔꯒꯤ ꯋꯥꯐꯝ ꯑꯣꯔꯗꯔ ꯉꯥꯏꯕꯒꯤ ꯃꯊꯧ ꯀꯔꯤ ꯇꯥꯒꯦꯕ ꯃꯣꯏ ꯃꯁꯥꯒꯤ ꯃꯣꯏ ꯃꯈꯨꯠꯇ ꯂꯩꯕꯅꯤ ꯃꯣꯏꯒꯤ ꯖꯨꯔꯤꯁꯗꯤꯛꯁꯟ ꯃꯈꯥꯗ ꯃꯥꯒꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯖꯨꯔꯤꯁꯗꯤꯛꯁꯟꯗ ꯂꯩꯖꯕ ꯑꯗꯨꯝꯕ ꯃꯊꯧ ꯑꯃꯅꯦꯕ ꯑꯗꯨ ꯃꯈꯣꯏ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯐꯣꯔꯦꯁꯠ ꯒꯥꯔꯗ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯀꯔꯤ ꯑꯃꯁꯨ ꯂꯩꯔꯤ ꯃꯈꯣꯏ ꯈꯛꯇꯅ ꯉꯝꯃꯣꯏ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯇꯥꯔꯦꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯇ ꯀꯩꯅꯣꯒꯤ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡ ꯂꯧꯕ ꯇꯥꯔꯦ ꯑꯇꯣꯞꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯥꯛ ꯁꯦꯟꯅꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯦꯕ ꯑꯗꯨꯃꯗꯤ ꯀꯔꯤꯝꯇ ꯇꯧꯗꯅ ꯃꯈꯣꯏꯁꯤ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯒꯤ ꯁꯤꯒꯤ ꯒꯚꯔꯅꯔꯁꯨ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯏꯁꯦ ꯑꯩꯈꯣꯏꯒ ꯈꯨꯟꯖꯥꯁꯤꯡꯗꯨꯒ ꯋꯥꯈꯜꯂꯣꯟꯁꯦ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯉꯛꯑꯦꯕ ꯃꯈꯣꯏꯅ ꯀꯔꯤꯗꯧꯕꯒꯤ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯁꯤना ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯣꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯅ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯍꯥꯏꯔꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯔꯤꯖꯔꯚ ꯐꯣꯔꯦꯁꯠꯇ ꯑꯦꯟꯀ꯭ꯔꯣꯁ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯥꯏꯟꯅ ꯌꯥꯗꯕ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯝꯕꯤ ꯁꯦꯝꯖꯤꯜꯂꯛꯄ ꯑꯗꯨꯁꯨ ꯉꯁꯥꯏꯒꯤ ꯑꯥꯔꯝ ꯀꯩꯅꯣꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯄꯥꯔꯁꯟꯁꯤꯡꯅ ꯑꯥꯔꯝ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯂꯣꯁꯤꯕꯨ ꯄꯥꯏꯔꯒ ꯃꯈꯣꯏꯅ ꯇꯧꯔꯒꯗꯤ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯧꯁꯜꯂꯛꯏꯕ ꯊꯕꯛꯁꯦ ꯃꯁꯤ ꯀꯩꯅꯣꯗ ꯑꯟꯗꯔ ꯑꯦꯅꯤ circumstances makha tana yahalloidabani aduna akhoi kenona authorities na masi thingnanaba khudakta thabak lokhatpham thoe natragadi akhoi khunja mayam su ad leptan khongjang changsingani hairi ad khongjang makha tana changsilap matamda amuk kari haini pamda thodok wathok mayam thorpas yai ade protest isdi adum akhoi protest ti seng harabadi akhoi yam violent oiba kari tawde law bakhaktani ko bakhaktani adigi khutta placard khaktani hajarise sai paiba adigi kari paiba mai paiba thang paiga sinba adumba exhibition makhan natteba akhoi nupi akhoi kare ani maira paibe sing kari sing khuncha nupi adigi khuncha nupa mayam namo kari haina akhoi kana dabu violent akhoi kari tawne na tawgadori no sumnagi yaningde habdu phongtok na placard paiga slogan khari iba adum placard sun paiga tawjabaneba aduga akhoi kholaw lawjaba khaktaneba madubu namthani haina security forces na anaba forces narga yam excessive forces na tawba nam kare by force namthana khona ba se akhoi yamna ugre aduga asokpan su kaya nangkiba kaya ma su lekra handak ta su numit keno da akhoi pangkoi kui ding mamang da su sokrib dani mane ja bukhau asongki maikeron da bukhau sawalmang atom da sathagi protest ma khoina act for excessive force na ba gi mi sokpa mayam yawre dane aduna asimba pamda ba thodok sing simatang da thorak tana ba akhoi ki mari leina ba authority singna ngasai ki illegal oiba mong da armed militants na akhoi ki reserve forest cross tawraga u kaktatna khotna makhoi yamna akhuba narrow minded agenda amagi kano damta tawre libse masi thingnana ba phona ba mathok tai je ai hajani